ꯑꯩꯅ ꯐꯝꯃꯤꯟꯅꯒꯅꯤ ꯌꯦꯡꯉꯨꯅꯦ ꯑꯃꯁꯨ ꯍꯥꯞꯆꯜꯂꯦ ꯑꯩꯈꯣꯏ ꯖꯤꯗꯦꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯁ꯭ꯇꯣꯛ ꯇꯧꯖꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯅꯦꯀꯣ ꯗꯥꯗꯤꯔꯥꯖ ꯍꯣꯏꯒꯤ ꯁꯪꯒꯣꯏꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯩ ꯂꯩꯕ ꯄꯣꯠ ꯆꯩ ꯉꯥꯛꯇꯅꯦ ꯁꯤꯁꯦꯀꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯀꯤꯁꯦ ꯃꯌꯥꯝ ꯋꯥꯡꯈꯩꯗ ꯂꯩꯕ ꯑꯪꯒꯜꯋꯥꯗꯤꯒꯤ ꯇꯤꯝ ꯍꯥꯏꯇꯥꯔꯦ ꯏꯃꯥꯕꯦꯟꯁꯤꯡ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯒ ꯏꯆꯟ ꯑꯣꯏꯗꯣꯏꯔꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯇꯤꯝꯗꯨꯅ ꯑꯩꯈꯣꯏ ꯖꯤꯗꯤꯁꯤ ꯇꯤꯝꯁꯦ ꯑꯝꯇꯪ ꯂꯥꯛꯄꯤꯌꯨ ꯑꯗꯨꯗꯨꯒ ꯃꯣꯏꯒꯤ ꯑꯉꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯈꯔ ꯇꯧꯖꯩ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯇꯤꯝꯗ ꯁꯤꯟꯅꯖꯒꯦꯅ ꯍꯥꯏꯕꯤꯔꯛꯄꯀꯣ ꯑꯗꯨꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯃꯃꯥꯡꯗ ꯑꯩꯒꯤ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ 1 ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯗꯦꯠ 1ꯗ ꯔꯦꯗꯤꯌꯟ ꯒ꯭ꯔꯨꯞꯇꯨꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯃ ꯐꯝꯖꯦꯅ ꯑꯩꯈꯣꯏ ꯖꯤꯗꯤꯁꯤ ꯇꯤꯝꯒ ꯁꯥꯏꯠꯇ ꯑꯗꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯁꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣꯏꯁꯦ ꯆꯠꯆꯒꯗꯧꯕ ꯑꯗꯣ ꯉꯁꯤꯁꯦ ꯊꯕꯛ ꯈꯤꯇꯪ ꯌꯥꯝꯃꯦ ꯑꯗꯣ ꯉꯁꯤꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕꯅ ꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯍꯧꯖꯤꯛ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥ ꯌꯧꯕ ꯉꯝꯗꯕ ꯖꯒꯥ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯑꯩꯈꯣꯏ ꯇꯤꯝꯅꯁꯨꯀꯣ ꯑꯗꯨ ꯌꯧꯁꯟꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯄ꯭ꯂꯥꯟ ꯇꯧꯖꯔꯤ ꯔꯥꯙꯤꯔꯥꯖ ꯀꯩꯅꯣ ꯑꯣꯏꯁꯜꯂꯤ ꯏꯁꯄꯦꯟꯇꯤꯁ ꯑꯣꯏꯁꯜꯂꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯏꯁꯤꯡꯁꯤꯡꯁꯦ ꯑꯩꯈꯣই ꯏꯃꯥ ꯏꯕꯦꯟ ꯑꯌꯥꯝꯕ ꯑꯗꯒꯤ ꯐ꯭ꯔꯟ ꯂꯥꯏꯟꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯖꯕ ꯍꯥꯏꯗꯤ ꯏꯁꯤꯡꯁꯦ ꯋꯥꯠꯄꯅꯤꯅ ꯑꯌꯥꯝꯕ ꯏꯁꯤꯡ ꯑꯁꯤꯗꯤ ꯑꯗꯨꯝ ꯆꯤꯡ ꯀꯥꯕ ꯑꯣꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯛꯄ ꯏꯔꯥꯡ ꯈꯤꯇꯪ ꯊꯣꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯌꯥꯝ ꯊꯤ ꯗꯔꯀꯥꯔꯅꯤꯅ ꯏꯁꯤꯡ ꯑꯁꯤ ꯅꯣꯡꯃꯗ ꯆꯪꯗ ꯌꯥꯕ ꯄꯣꯠꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯆꯦꯡ ꯆꯥꯛꯀꯨꯝꯕꯅꯦ ꯁꯤꯁꯨꯀꯣ ꯑꯗꯨꯗꯨꯅ ꯁꯤꯁꯨ ꯋꯥꯠꯄ ꯌꯥꯗꯕꯅꯤ나 ꯑꯩꯈꯣꯏꯗꯤ ꯁ꯭ꯇꯣꯛ ꯈꯔ ꯑꯗꯨꯝ ꯄꯩꯔꯒ ꯊꯝꯃꯦꯕꯀꯣ ꯁꯤꯐꯥꯎꯗ ꯐꯅꯌꯥꯝ ꯋꯥꯠꯂꯤ ꯎꯔꯤꯄꯣꯛꯇꯒꯤ ꯄꯤꯛꯑꯞ ꯇꯧꯗꯕ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯗꯨꯁꯨ ꯄꯤꯛꯑꯞ ꯇꯧꯁꯜꯂꯅꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯈ꯭ꯋꯥꯏ ꯌꯥꯍꯧ ꯊꯦꯡꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕꯀꯣ ꯌꯥꯍꯧ ꯊꯦꯡꯉꯤꯁꯦ ꯑꯩꯈꯣꯏ ꯖꯤꯝꯕꯣꯏ ꯅꯨꯡꯁꯤꯕꯁꯦ ꯌꯥꯍꯧ ꯈ꯭ꯋꯥꯏ ꯊꯦꯡꯕꯤꯅꯦꯕ ꯃꯥꯅ ꯌꯥꯍꯧ ꯊꯦꯡ ꯌꯥꯍꯧꯗꯤ ꯉꯟꯅꯦꯕꯀꯣ ꯂꯣꯏꯁꯟꯕꯁꯦ ꯄꯨꯔꯥ ꯅꯨꯄꯤ ꯃꯆꯥ ꯃꯔꯥꯏ ꯑꯃ ꯍꯦꯟꯕꯤꯅꯦ ꯃꯥ ꯂꯣꯏꯁꯟꯕꯁꯦ ꯑꯗꯣ ꯃꯥ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯣꯏꯗꯣꯏꯅꯦ ꯍꯧꯖꯤꯛ ꯌꯨꯝ ꯆꯪꯉꯩ ꯂꯩꯔꯝꯗ꯭ꯔꯦ ꯑꯃꯨꯛ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯂꯥꯛꯑꯅꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤꯕ ꯊꯦꯡꯕ ꯏꯅꯥꯎꯄꯥꯗꯣ ꯉꯁꯥꯏꯒꯤ ꯅꯪ ꯌꯨꯝ ꯆꯪꯉꯝꯅꯤ ꯏꯅꯥꯎꯄꯤꯔ ꯀꯩꯅꯣꯝꯃ ꯂꯩꯕꯗꯣ ꯑꯗꯨꯅ ꯅꯪ ꯂꯩꯇꯦ ꯍꯥꯏꯔꯦ ꯑꯩ ꯊꯣꯛꯎꯔꯕꯅꯦ ꯗꯤꯗꯥ ꯂꯣꯌꯥ ꯕꯨꯂꯦꯠꯄ꯭ꯔꯨꯐ ꯂꯧꯔꯤꯅꯦ ꯃꯤꯗꯤ ꯌꯥꯗꯦꯀꯣ ꯑꯩ ꯕꯨꯂꯦꯠꯄ꯭ꯔꯨꯐ ꯂꯧꯔꯦ ꯀꯌꯥꯗ ꯑꯣꯔꯤꯖꯤꯅꯦꯜꯗꯣ ꯁꯤꯁꯨ ꯁꯨꯡꯅꯕꯤ ꯕꯨꯂꯦꯠꯄ꯭ꯔꯨꯞ ꯂꯧꯔꯦꯌꯦ ꯏꯟꯁꯥꯁꯨ ꯆꯪꯗꯦ ꯃꯔꯣꯝꯗ ꯅꯣꯏ ꯆꯪꯈꯤꯗꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯐꯖꯕꯁꯦ ꯌꯥꯝ ꯉꯥꯎꯖꯩ ꯗꯥ ꯂꯣꯌꯥ ꯅꯁꯛ ꯈꯨꯆꯨ ꯊꯣꯛꯇ꯭ꯔꯦ ꯊꯕꯛ ꯊꯣꯛꯇ꯭ꯔꯦ ꯌꯥꯝꯃꯟꯗꯅ ꯑꯁ ꯑꯩ ꯍꯟꯗꯛ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯐꯖꯅ ꯇꯨꯝꯃ ꯄꯣꯊꯥꯔꯕ ꯑꯗꯨꯗꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯟꯅꯒꯤ ꯃꯥꯏꯊꯣꯡ ꯂꯥꯛ ꯑꯣꯏꯗ꯭ꯔꯦꯕ ꯍꯥꯟꯅꯒꯤ ꯃꯁꯛ ꯐꯖꯕ ꯂꯣꯏ ꯌꯥꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯋꯥꯡꯈꯩ ꯌꯧꯔꯦꯀꯣ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯇ ꯂꯣꯏ ꯆꯪꯉꯒ ꯍꯧꯖꯤꯛꯁꯦ ꯂꯩꯔꯦ ꯃꯃꯥ ꯍꯣꯏꯁꯨ ꯂꯣꯏ ꯂꯩꯔꯦ ꯃꯃꯥꯒꯤ ꯒ꯭ꯔꯨꯞꯇꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯃꯃꯤꯡꯗꯣ ꯍꯧꯖꯤꯛꯁꯦ ꯋꯥꯡꯈꯩ ꯃꯌꯣꯛꯐꯝ ꯑꯣ ꯋꯥꯡꯈꯩ ꯃꯌꯣꯛꯐꯝ ꯑꯪꯒꯟꯋꯥꯗꯤ ꯋꯥꯀꯔ ꯁꯦꯛꯇꯔ 10 ꯀꯣ ꯃꯃꯥ ꯍꯣꯏꯅꯅꯦ ꯁ꯭ꯄꯣꯟꯁꯔ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯖꯤꯗꯤꯁꯤ ꯇꯤꯝꯗꯕꯨ ꯃꯇꯦꯡ ꯇꯧꯕꯤꯔꯛꯏꯁꯦ ꯃꯥꯅꯦ ꯁꯦꯂꯔꯤ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯆꯥꯎꯅ ꯄꯤ ꯌꯥꯕ ꯁꯦꯂꯔꯤ ꯑꯣꯜꯂꯀꯥꯟꯗꯗꯤ ꯌꯥꯝ ꯆꯥꯎ ꯄꯥꯒꯦ ꯑꯣꯟꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯗꯤ ꯂꯩꯔꯦ ꯍꯣꯏ ꯁꯦꯂꯔꯤ ꯑꯣꯜꯂꯒꯗꯤ ꯑꯗꯨꯝ ꯌꯥꯏꯗꯅꯀꯣ ꯃꯩꯍꯣꯝꯅ ꯄꯥꯏꯗꯣꯏꯅꯦ ꯗꯥ ꯙꯤꯔꯥꯖꯀꯤꯗ ꯂꯥꯏꯐ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯔꯅꯤꯀꯣ ꯑꯗꯨꯒ ꯑꯇꯩꯅ ꯁ꯭ꯋꯥꯁꯇꯤ ꯂꯣꯏꯈ꯭ꯔꯕꯣ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯔꯤꯌꯝ ꯑꯣꯏꯅ ꯈꯔ ꯐꯪꯖꯩꯀꯣ ꯍꯥꯏꯔꯤꯕ ꯑꯣꯅꯔꯦꯔꯤꯌꯝꯁꯦ ꯑꯩꯈꯣꯏ ꯁꯦꯛꯇꯔ 10 ꯀꯣ ꯑꯪꯒꯜꯋꯥꯗꯤ ꯋꯥꯔꯀꯔ ꯑꯩꯈꯣꯏ ꯃꯩꯍꯧꯕꯝ ꯂꯝꯄꯥꯛꯇ ꯍꯥꯏꯀꯣ ꯃꯩꯍꯧꯕꯝ ꯂꯝꯄꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯪꯒꯜꯋꯥꯗꯤ ꯋꯥꯔꯀꯔ 30 ꯂꯩꯕꯁꯦ 30ꯁꯤꯗ ꯑꯩꯈꯣꯏ 3 ꯑꯃꯗꯤ ꯚꯦꯀꯦꯟ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯣ ꯏꯃꯥꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ 3 ꯑꯃ ꯚꯦꯀꯦꯟ ꯑꯣꯏꯈꯤꯕꯒꯤ ꯂꯨꯄꯥ 1,900 ꯏꯃꯥꯅ ꯍꯥꯞꯄꯤꯒꯦꯅ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯥꯁꯤꯅ ꯍꯥꯞꯄꯤꯔꯅꯤ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦ ꯃꯇꯦꯡꯁꯤ ꯌꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯁꯨꯔꯁꯤ ꯅꯥꯎꯅ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗꯣ ꯏꯃꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯠꯊꯣꯛꯄꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯟꯗꯛ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯣꯛꯂꯛꯈꯤꯕ ꯑꯋꯥ ꯑꯅꯥ ꯂꯩꯔꯤꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯒꯤ ꯊꯧꯅ ꯍꯥꯏꯗꯤ ꯆꯣꯡꯊꯣꯛꯄ ꯉꯝꯖꯗ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯃꯐꯝꯗ ꯋꯥ ꯃꯐꯝꯗ ꯆꯠꯂꯒ ꯂꯥꯟꯁꯤꯁꯨ ꯊꯨꯅ ꯂꯣꯏꯁꯟꯕꯀꯣ ꯑꯩꯈꯣꯏꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯃꯐꯝꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯠꯄ ꯉꯝꯕ ꯑꯣꯏꯖꯔꯦ ꯃꯥꯏ ꯄꯥꯛꯁꯤꯀꯣ ꯃꯥꯏ ꯄꯥꯛ ꯑꯗꯣ ꯉꯁꯤ ꯏꯃꯥꯁꯤꯡꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯧꯖꯔꯤꯕ ꯈꯔꯁꯤ ꯎꯕꯤꯔꯒ ꯃꯌꯥꯝꯗ ꯌꯧꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯗ ꯁꯤꯒꯨꯝꯕꯒꯤ ꯃꯇꯦꯡ ꯑꯃ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯋꯥꯖꯔꯛꯏꯕ ꯆꯦꯟꯖ ꯆꯣꯡꯖꯔꯛꯏꯕ ꯃꯌꯥꯝꯁꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯍꯔꯥꯎꯕ ꯐꯥꯎꯏ ꯑꯗꯨꯒ ꯁꯤꯒꯤ ꯄꯤꯔꯛꯏꯕ ꯃꯇꯦꯡꯁꯤꯅ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯑꯃ ꯑꯣꯏꯅ ꯍꯌꯦꯡ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯅꯤꯡꯕꯒꯤ
ꯀꯩ ꯍꯥꯏꯅꯤ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯣ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯣꯡꯖꯤꯌꯥꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯋꯥꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯁꯨꯃꯥꯏꯅ ꯄꯤꯔꯛꯄ ꯃꯇꯦꯡ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯉꯁꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯇꯞ ꯇꯞꯅ ꯀꯣꯛꯍꯟꯖꯔꯛꯑꯅꯤꯅ ꯑꯩ ꯊꯥꯖꯕ ꯑꯃ ꯊꯝꯖꯒꯦ ꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯇꯥꯂꯣꯌꯥꯅ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯃꯇꯦꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯐꯝ ꯆꯥꯅ ꯑꯩꯈꯣꯏꯗ ꯁꯦ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯗꯨꯒ ꯍꯥꯏꯗꯣꯛꯑꯅꯤ ꯔꯦꯗꯟꯒꯤꯗꯀꯣ ꯑꯃꯨꯛ ꯑꯗꯨꯗꯨꯒ ꯁꯥꯕꯨꯡꯈꯣꯛ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯑꯃꯨꯛ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧ ꯗꯥꯂꯣꯌꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥꯕꯤꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯌꯦꯡꯕꯝ ꯂꯩꯀꯥꯏ ꯂꯥꯏꯌꯦꯡꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯩꯔꯥꯕꯤꯁꯤꯡꯒꯤꯀꯣ ꯆꯠꯂꯁꯦ ꯔꯦꯗꯦꯟꯗ ꯑꯃꯨꯛ ꯁꯥꯕꯨꯡꯈꯣꯛ ꯆꯠꯇꯣꯔꯦꯀꯣ ꯉꯁꯥꯏ ꯔꯦꯗꯦꯟꯒꯤꯗ ꯆꯠꯊꯣꯛꯎꯔꯦ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯦ ꯂꯣꯏꯁꯤꯜꯂ ꯂꯥꯛꯑꯦ ꯑꯗꯨꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯃꯩ ꯌꯥꯎꯗ꯭ꯔꯦ ꯄꯨꯟꯁꯤꯕꯒꯤ ꯃꯩ ꯃꯔꯨꯅꯦ ꯐꯣꯟ ꯆꯥꯔꯖ ꯇꯧꯁꯟꯕꯁꯦ ꯍꯣꯔꯦꯟ ꯐꯣꯟ ꯆꯥꯔꯖ ꯌꯥꯎꯗ꯭ꯔꯒꯗꯤ ꯕꯦꯔꯥꯅꯤ ꯑꯗꯨꯅ ꯄꯋꯥꯔ ꯕꯦꯡ ꯑꯃꯁꯨ ꯑꯗꯨꯝ ꯂꯣꯏꯅꯔ ꯆꯠꯄꯤꯅꯦ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯄꯋꯥꯔ ꯕꯦꯡ ꯑꯃ ꯀꯨꯞꯄꯤꯗꯨ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯄꯋꯥꯔ ꯕꯦꯡ ꯐ꯭ꯔꯤ ꯂꯤꯞꯄꯗꯨꯔꯣ ꯁꯤꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯄꯥꯏꯖꯕꯅꯤ ꯒꯨꯂꯤ ꯆꯥꯁꯜꯂꯨꯔꯤ ꯁꯥꯔ ꯀꯩ ꯐꯧꯗ ꯕ꯭ꯂꯣꯒꯔ ꯅꯣꯏꯅ ꯁꯤꯗꯩꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯜꯂꯒ ꯚ꯭ꯌꯨꯋꯔꯁ ꯈꯔ ꯇꯥꯜꯂꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯜꯂꯒ ꯍꯤꯡꯕꯗꯨꯅ ꯌꯥꯕ꯭ꯔꯣ ꯅꯣꯏ ꯚꯤꯗꯤꯑꯣ ꯅꯝꯅꯕ ꯂꯥꯛꯄ꯭ꯔꯣ ꯃꯁꯤ ꯌꯥꯝ ꯐꯖꯅ ꯀꯔꯤ ꯇꯥꯎꯋꯦ ꯁꯤꯡꯒꯔꯥ ꯇꯠꯇ꯭ꯔꯣ ꯁꯤꯡꯒꯔꯥ ꯄꯤꯔꯣ ꯆꯥꯛꯇꯤ ꯉꯟꯇꯥ ꯆꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯏꯃꯥ ꯄꯤꯕꯤꯔꯛꯄꯅꯦ ꯉꯁꯥꯏ ꯃꯣꯏ ꯋꯥꯡꯈꯩꯒꯤ ꯏꯃꯥ ꯃꯌꯥꯝ ꯁꯤꯁꯦ ꯄꯨꯔꯥ ꯉꯥꯔꯤ ꯅꯝꯗꯨꯝ ꯆꯠꯇꯣꯔꯦ ꯍꯧꯖꯤꯛ ꯃꯈꯥꯗꯅ ꯑꯂꯨ ꯇꯦꯔꯧ ꯀꯩꯅꯣ ꯍꯥꯞꯄꯦ ꯑꯗꯨꯗꯨꯒ ꯉꯥꯔꯤ ꯅꯝꯗꯨ ꯃꯊꯛꯇꯅ ꯃꯤ ꯍꯥꯞꯄꯤꯌꯣ ꯂꯝꯃꯤ ꯈꯔꯁꯨ ꯄꯨꯔꯤꯅꯦ ꯑꯩꯈꯣꯏꯁꯦ ꯐꯝꯀꯁꯨ ꯊꯥꯔ ꯐꯝꯗꯣꯔꯤ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯂꯔꯣꯏ ꯑꯩ ꯑꯣꯏꯁꯨ ꯐꯝꯕ ꯌꯥꯔꯣꯏꯃꯦ ꯌꯥꯅꯤꯕ ꯂꯨ ꯑꯍꯨꯝ ꯊꯣꯛ ꯐꯝꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯂꯦꯞꯄ ꯆꯠꯂꯦ ꯎꯄꯥꯏ ꯂꯩꯇꯦ ꯀꯣꯟꯅ ꯂꯧꯔꯒꯦ ꯑꯁꯤ ꯑꯩ ꯆꯥꯊꯣꯛꯑꯒꯦ ꯇꯔꯦ ꯑꯝꯇꯪ ꯃꯌꯥꯝꯁꯤ ꯋꯥꯡꯉꯩꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯁꯤꯡꯅ ꯄꯤꯕꯤꯔꯛꯄ ꯉꯁꯥꯏ ꯁꯤꯡꯍꯥꯔꯗꯨꯅꯦ ꯃꯌꯥꯝ ꯐꯝꯃꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯐꯩꯅꯥꯝꯕꯨ ꯆꯜꯂꯣꯏꯗ ꯃꯥꯜꯂꯣꯅꯦ ꯃꯃꯥ ꯉꯁꯥꯏ ꯍꯥꯏꯕꯅꯦ ꯆꯪꯉꯣ ꯑꯗꯨꯝ ꯌꯥꯅꯤ ꯅꯤꯡꯁꯜꯂꯀꯥꯟꯗ ꯑꯃꯁꯦ ꯀꯥꯆꯤꯟꯗꯩ ꯆꯤꯞꯇꯤ ꯎꯔꯦ ꯅꯞꯄꯒꯅꯦꯕ ꯑꯄꯥꯏ ꯉꯥꯡ ꯉꯁꯤ ꯑꯩꯈꯣꯏ ꯆꯠꯆꯩꯁꯦ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧꯗꯅꯤꯀꯣ ꯑꯁ ꯄꯤꯌꯨꯅꯤꯇꯤ ꯐꯖꯔꯤ ꯄꯨꯟꯁꯤꯕꯁꯤꯗꯤ ꯄꯨꯁꯤꯕ ꯁꯤ ꯅꯝꯃꯣ ꯌꯥꯝ ꯐꯖꯩꯌꯦ ꯑꯍꯨꯝꯅ ꯂꯦꯞꯄ ꯆꯠꯂꯤ ꯊꯥꯎ ꯍꯥꯟꯒꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯊꯧꯗꯅꯦ ꯗꯤꯖꯜ ꯑꯣꯏꯕ ꯃꯥꯜꯂꯦ
ဒါလိုရမင်းကြီးဟဲလိုက်စစ်ပို့စာဝန်အခုရှေ့ခွေချုံမုံဘဇာရောက်တယ်အခုဒီရရရဲ့ ai na phami na kan diu ne ama ju mam ta le Indira tayo yun. Bakit yan eh? Sabi na nakatuon dapat na lang po me. phami ba imani ki le ba ka de chani yo ne bu sam ji yo ni de ama na ko ka ta ka de Kanano? Minu pa sige ko. Ito. Ito. Wala. Mo si mama ito. Kambiyo. Mamang kita. Ito, kari tam. 강대는 거의 안 미쳤나? Minsan ang dami ko. mama be ko pham jan bi ru ko O kari to. mayam yok sa ka to yaw ji yok sa le yaw ji thong yo đấy Na ko mi hang ke ba po si ro de de hang ya ke ba. Bab lang ta kra ji. Hang ba de ya ke ni ba. Ama ji ma sa ba tu cha ra wa lam ta ne. Si de ye ma. màu gì yok rồi đấy làm gì giờ này cầm cái thôi 까락 같니 예 속다고는 지금 cầm gì tay rồi 스스로 근데 레이 리프다고 리폼 자다 민내 신한 먹이 더워도 알루 리터리 아니 아니야 qua mà sang rồi em yêu đấy tôi sẽ thẳng giờ làm bằng đấy lâm sinh cái này có phải bây giờ có lâm sinh đó mai bên sinh có lâm sinh nó alu này tôi xin chiên này tin GPS này lấy 자가 이제 거기 된 거기도 자가 레이트래 거기 그냥 하여튼 페이스북 페이지 로컬 가구네 거 거기 그룹 머리 페이지 머리 분절하고 거기 GPS 팀 만나면 사요 ꯑꯗꯨꯗꯨꯒ ꯏꯃꯥꯁꯤꯡꯁꯤꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯥꯏ ꯄꯨꯜꯂꯒ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯁꯦ ꯅꯍꯥꯟ ꯑꯩꯈꯣꯏꯁꯦ ꯁꯃꯨꯈꯣꯡ ꯈꯨꯟꯖꯥꯎꯗ ꯑꯃꯨꯛ ꯂꯥꯛꯆꯔꯝꯃꯦ ꯑꯩꯈꯣꯏꯁꯦ ꯁꯃꯨꯈꯣꯡ ꯈꯨꯟꯖꯥꯎꯗ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯔꯝꯃꯦ ꯃꯌꯥꯝꯒꯤꯗꯃꯛ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯤꯒꯤ ꯃꯐꯝꯁꯦ ꯄꯥꯎ ꯇꯥꯕꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯂꯥꯛꯑꯒ ꯌꯦꯡꯉꯝꯃꯦ ꯌꯦꯡꯉꯝꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯑꯩꯈꯣꯏꯅ ꯈꯥꯏꯅꯔꯒ ꯑꯩꯈꯣꯏ ꯆꯠꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔ ꯉꯁꯤꯁꯦ ꯑꯃꯨꯛ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯥ ꯏꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯈꯨꯟ ꯉꯥꯛꯏꯕꯁꯦ ꯁꯤꯒꯤꯗꯃꯛꯇ ꯑꯉꯝꯕ ꯈꯔ ꯄꯥꯡꯖꯔꯛꯏꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯥꯝ ꯂꯧꯕꯤꯗꯅ ꯑꯩꯈꯣꯏꯅ ꯂꯥꯟ ꯉꯝꯕ ꯑꯩꯈꯣꯏꯅ ꯉꯝꯕ ꯑꯗꯒꯤ ꯃꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯁꯤꯡꯁꯦ ꯌꯥꯝꯅ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯣꯏꯕꯤꯌꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯩꯕꯤꯌꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ Matiras. Ya हम तो लगे तब या Matiras ले भी wow मैं am di da pun si ba ai
ꯌꯥꯔꯦ ꯁꯣꯝ ꯃꯃꯥꯡꯒꯤ ꯈꯨꯟꯁꯤꯅꯦ ꯃꯌꯥꯝ ꯀꯣ ꯔꯦꯠ ꯖꯣꯟ ꯑꯦꯔꯤꯌꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯪꯖꯔꯨꯁꯦ